station taramathoida repol ngasi amuhana bhothadana khre World Earth Day ke tharam pangthongna khre Video conference ke khutangda ma ke doctor ga wari sanajage haina Delhi Chief Minister Arvind Kejriwal na tharakiba plea ama Delhi ki court amane yakhidre Loinana TGES na Social Welfare Club o panchana ahom amada maithiba pikre House of Popsan Pizzi Thasi ki tang taramapan da pangkiba tarani pansuba ina Manipur Parliamentary Constituency ki ahanba tangkaki mikhalda pamdaba thodok sing thokibana maram oiraga ECI na repol tawna ba khangalapagi matungina Assembly segment manga Imphal East amasung Imphal West ke polling station taramatoida ngase amohana repol tawduna bothadana khre ngase ayupung taretagi miyamna ingnichet nga bothadana ke Police amadi security forcing hanadagi haunaning tina section na ngaksan bagi thabak chathaki ngasi nungtin pong mga phawbada phangba report ke matungina Imphal East da chada marphu mga 10 meg marishino Imphal West ke oina marphu nipan 10 meg mga mari bhot thadana ke ngasi amohna miyamna bhot thadana ke ba polling station sing adudi 3 kurage polling Station number 3/11 Moirang Kampu Sajeb Upper Primary School Polling Station number 3/21 Amasung Khurai Thongam Laikai S Ibobi Primary School H Wing 4 Kedrigauge 4/43 Bamon Kampu Upper Primary School Amadi 4/44 Bamon Kampu North B Pioneer Academy 4/45 Bamon Kampu Southwest Irinbung High School 4/46 Bamon Kampu South East Iringbol High School 5 Thongzu Assembly Constituency ge polling station number 5/31 Khongman John 5 Egi Nastan Children School 10 Uripok Assembly Constituency ge 10/1 Iroishamba Upper Primary School Eastern Wing 10/6 Iroishamba Mamanglaikai Upper Primary School Western Wing 10/7 Iroishamba Mayailekai Upper Primary School Middleville Amasung 18 Kontozamp Assembly Constituency ke polling station number 18/2 Khaidem Makha Primary School Southern Wing ni hairi polling station ti ko ki GO mana DSP rank officer mo in charge right ato mo makata inspector mo so itam ari makata mo sport sing den nam percent tara polling station ki plus location civil su DSP mo charge right aso mo su DSP mo charge adu mi da ko equality tin kamando tin na mo ko yo keno to police case for certificate case for senior officer sing area terus supervise atau mana tinggi pergi drone surveillance file professionally drone surveillance kan tadi Amar na masimikana pangthogliba thongsu kendra ki manung chaliba national skunda hangliba khongsom zone 5 polling station the security ke akanba section tharangalona na bhotadana ke mapam marida Imphal East district election officer ke h daina laktuna yangsan ke amaram da thongsu kendra ke khongman zone 5 A the Labour 5/31 the polling station the BJP candidate Oiriba TS Basanta Kumar Masalak to Yangsen Ki. Yangsen Kongsada da Thongsu Kendra Ki MLA TS Bishor Jesu Sarubiaki. Luinana polling station Asimaktada RPI AG Mireb Mahesor Amadi INC Ki Mireb Angomsa Bimol Apoijam Sulak to Yangsen Ki. Both had the Lak Pasang Matik Sava Chang Potokuna Amadi Check Tauraka Tazan Ki. Mobile phone, bag, satin chingba, board amata pusanan kide. Polling station gi meter chamagi akoi bada vote, thadaga daba vote natana ate atop amata chatan kide. Jibel Terrain Officer Manipur CEO ki lamsang Makada Manipur Innovation Society Impala Masung Ziribamgi Youth Kapuna Kusam Naraga Lakadriba Lok Sabha Mikhal Asiga Marilainana Nini Shuba Numit Oina Jiribamgi Jiri Ima Kaitel Bidanaga Sport Complex Rail Camp Amadi Lamkai Bazada Bota Singna
ꯑꯩꯈꯣꯏ ꯚꯣꯠ ꯊꯥꯗꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯁꯛ ꯂꯧꯕ ꯑꯃꯗꯤ ꯑꯩꯍꯥꯛ ꯚꯣꯠ ꯁꯣꯏꯗꯅ ꯊꯥꯗꯒꯅꯤ ꯁꯥꯟꯇꯤ ꯑꯣꯏꯕ ꯃꯤꯈꯜ ꯑꯣꯏꯍꯜꯂꯁꯤ ꯍꯥꯏꯕꯅꯆꯤꯡꯕ ꯁ꯭ꯂꯣꯒꯥꯟ ꯀꯌꯥ ꯂꯥꯎꯗꯨꯅ ꯑꯃꯗꯤ ꯂꯥꯛꯀꯗꯧꯔꯤꯕ 17 ꯁꯨꯕ ꯑꯥꯎꯇꯔ ꯀꯟꯁꯇꯤꯇ꯭ꯌꯨꯑꯦꯟꯁꯤ ꯂꯣꯛ ꯁꯚꯥ ꯏꯂꯦꯛꯁꯟ ꯑꯦꯄ꯭ꯔꯤꯜꯒꯤ ꯇꯥꯡ 16 ꯑꯁꯤꯗ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯈꯪꯍꯟꯅꯕ ꯒꯥꯔꯤꯁꯤꯡꯗ ꯏꯕ ꯆꯦꯕꯥꯛꯁꯨ ꯅꯞꯇꯨꯅ ꯁꯤꯒꯅꯦꯆꯔ ꯀꯦꯝꯄꯦꯟꯁꯨ ꯇꯧꯈꯤ Signature campaign asiga mari leinana RK Sophia Sanana asumna hai Chief Electoral Officer Manipur CEO gi lamjang makada Manipur Innovation Society Impal amasung Ziribanggi Youth ka punna khusamnaraga lakadriba Lok Sabha mikhal asida phaba mirepa ama puthoknaba punamana isa isagi chahi manga ge hak mangaloishi santi oiba mikhal ohelasi haina mahang phungdokhe People's Museum Kaksingna Sahi Kudingi Leptana Pangtokuna Lakpa Wangkai Mairaba Lake Dabiki Kumon Thoram Hayang April Gitang Kulumdoi Ayuki Pungmapan Dabda Kaksingi Masim Manau Singda Leba Wangkai Mairaba Tukibaki Kubamda Chamaga Kuntra Humdoirak Soba Wangkai Mairaba Lake Dabiki Kumon Thoram Pangtokuna Hagal Lekatam Sakadori Athobasangi Mapamda Hagal Lekatambagi Thoram Sida Miamnasu Sabi Sarug Yabiranaba People's Museum Kaksingi Cherolaman Haidi Thasiki tang kuntarukta Anisuba Feski Oina Outer Lok Sabha Mikhalda Tamenglong District da posting piba Manipur Police ke Maitei Security Personnel singna atopa mapamba amada oina duty PBO haina khongjang sangkre ngasi CP Women's College Mamande Chathakiba khongjang ka atuda sarugya khiba Manipur Police ke miyoi amana phongdrokpada thasige tang taramapanda pangthokiba ahanba Feski Lok Sabha Mikhalda duty Taururaba Matung Anisuba Feski Oina Thasge Tang Kuntareda Pangtokadariba Outer Ge Anisuba Fes Asida CID Department Dege Police Personnel Chaniga Humpu Tamenglong District da Duty Pirakpada Maite Mecha Chamaga Marputratre Yaurakle Makoktomba official ge order ngakloi haiban natte hauzak thokleba irangasina maram oiraka atopa mafam amada duty thabio haibani ngasi report tawgadabani haina ahanba Manipur Rifles da lakpani adubo hayengo aina report tawnaba khangalakle Makoktomba officers singda haizurubada positive response laktabadagi protest ke khongthang asi chatchabani haiki Mấy ngọn city ở dưới giang này bên na, một đi sửa lại bên na, tôi bây giờ làm này, đi xin đi hay vậy, cái này bây giờ chỉ ở đây follow tôi bây giờ sửa tập trung là thì bảo anh đi, tôi bây giờ làm rồi, đi ở sau hay vậy này, bây giờ lấy bây giờ cái anh đi nanti kita tahu sih, ini orang masuk outer gi, buat terus kalau di sana sesuatu orang kan, ani semua yang kamu ada sesuatu thor polisi ni, masih je, report tu hari ni masih sesuatu orang apa, atau masih selalu berlagi hayang ada report orang hari. Election Commission Mathau Ningthina Taubangamdre Makogi so BJP Lenga na Paisindona Laikre Haina Manipur Pradesh Congress Committee gi President Kaisam Megasandrana BJP Lenga ki mathata maran sedakle ngasi MPCC gi President K Megachandrana thadrokpa video footage amada wafama se phongdorloduna Megachandrana hai thasagi tang trama panda pangthokiba 35 suba Lok Sabha ge Mikhalda in a Manipur Parliamentary Constituency ge mafam niputaret amadi Outer Parliamentary Constituency da mafam taramanga da thoning da bathodo kya thoktuna Mikhal Ningthina pangtopangam kide hairiba mafam pa adu amuhana repol tawinaba ECI CEO amadi RO da se thaduna khangan balai khrabasu mafam taramatoi khakta da repol tawbage thawong chatharapa ase pente handa pangthokliba 35 suba Lok Sabha ge Mikhal ase Manipur da de yamna sathipa mawongka amada chathare vote thadapam mafam singda kulai paiduna nupi angang thidana makhoina tawningbata tawba asida natana yumda changtuna nongmai kapsan bagi thawong ase malenge mafamba amadada Manipur natana thoklamloi asegumba thawong ase BJP lenga ke model code of conduct wahanthok leiribra hain hangnakle doinana ngasi repol pangthokliba assembly constituency humphugi polling station taramathoida vote thadaba thokliba voters singna nasana sana pamba mirepta ingna chingna vote thadabiyo haina sumyam da appeal tawke Niam Prajana free and fair corruption laitaba Congress amadi
इंडिया ब्लॉक न पाखत चरीसी हेन फबरा अदगी हाइबे यादे हरगा नोंगे हिता काप्सनबा मी फुबा नुपी अंगांग नहा अहन थीदबा अदगी पैसासिना अंगको फंगना हाइदबा बीजेपी अमदी मसिगी अलायंस एनपी न तौसिनी हेन पाम्ब्रा हाइबसे मियाम नमुन खनमिरगा इलेक्शन सेकेंड फेज वालिबा रिकॉल तोबा वालिबा सिदसु मियाम नमुन खंदरगा इसा की हक अदगी इसा की अपाम्बा कैंडिडेट खनबा डेमोक्रेसी के असेंब सक्तम दो मसी लेमहुरिबा फेज अमदी रिकॉल सिदसु पाखटपियु Taranipan Suba Lok Sabha outer parliamentary election asida mirep oina sungrakliba NPF NDA ki mirep K Timothy Jimik Posagoli amadi jiribam miyamna K Timothy Jimik da mamani yamlapa bhoda hapiyo haina ngasi chingta Women's Development Association jiribam branch ke president Nakun Jamal Chaudhary ge Babupara da leiba masage Sangai da pangthokiba paugi mifam amada chingta Women's Development Association Women's Wing Jirbangi President Arambamba Aruna Devina Pondokre. Arunana Makatana Haikibada Lagleba April Gitang Kuntaruk Pangtokadariba Taranipan Suba Lok Sabha outer parliamentary election Azida NPF Amadi Indiana Sokotpa Mireke Timothy Zimekpo Aikoi Chingtam Women's Development Association Jiribam Branch Amadi Women's Wing Jiribam Namapungpana Sawale Haiki Jiribamgi Miyamna Nukshibiduna Aikoi Chingtam Women's Development Association Jiribam Branch Amadi Women's Wing Jiribamna Sawasaba Mirep K Timothy Zimikda Bot Pinabio Haina Makatana Pondoki Ngasigi Paugi Mipampa Aduda Chingtam Women's Development Association Jiribam Branch ke President Nakun Jamal Chaudhary General Secretary Amadi Women's Wing Jiribamgi Thau Pubasangso Sarugaki Manipur Mangananaba Honariba Kuki Narco Terrorist Singna Congress Party Kidamalta Mikhal Azida Mikhal Manguinana Pona Campaign Chathari Loinana Pangthokiba in a Manipur Parliamentary Constituency Mikhalda Pongna Congress ke campaign Chataki Haina Villas Volunteer Manipur ke Maikedeki Pondorakle Onam Assembly Constituency ke Manung Chanba Limramda Pangthopa Paugi Mipamba Amada BBF Manipur ke spokesperson Nel Moirang Thamna Pondorakibada Lok Sabha Mikhal ka mari lainana tonga political party na makogi vote bank loinana lalong senpatana tana khol ngak libasingda makhal kya maran sizilapage thong kya su sathai masilabak thibani Congress party na lenga ka paidingai da maitei muthanaba thoranga elegant migrants kaya ama narunda pusilamki ngasina mikhalda asigumba elegant migration seasonaduna border capture tawi nampho hapuda bothade amade democracy khongaunai tawriba thong sangka asida tambakta leliba yelhomi amatana wafam amata phongdorak tribasi karigino hangki Congress की open campaign to be मोइने को narco terrorist कांगबुगा कोई की Congress की दा मोइ मानवरा करिनो कोई खंगरे फोना अदुम campaign to be पुर capture to be नंफु अपद पोता दे democracy खोंगाव नहीं अदु मणिपुर दा लेरिबा कोई की तंबाक दा लेरिबा कोई की येलोंगी मैते फ्रुप कांगबु सिंगना कनामत चुदार चानपुर दा तौरिबा पोतसे Local lip irrigation project ke matang da khana nai nabagi mifam pa ama trong lawbi da laiba ibudong nongpo ningtho apanbi ge laifam lenda pangthok tana ware kya lawkhrei ngasigi mifam adu da moirang kendra apunba lawmi semi amasung apunba nupi lupki president MD Sakwata Ali Lupasage advisor L Samkumar TS Birena mifam mapu oike ngasigi mifam sida moirang dagi hauraga saiton pawgi lawmi singna saruyaki mifam sina lokeba warep singe manungda loktak lip irrigation project asibo mapung phana lawmi singda ising phangana bagi matangda department ka mari leneba singna moirang kendra apunba lawmi shimi amasung nupi lupka kusamnana chamina bagaloinana chahi nipugi mamandage samjinba loisindana leraklaba kenenasi athawa matamda loisinaba lawmi lumna mateng pangsinba
lau singogi makok thongba singna su thamoi singna lomi singda anoba lau pathap ki niam ningthina takpi tambiduna horticulture department na jingilamda paikhalamba scheme kaya tapakta so pakhat biduna iramdam asge lamda hingjariba lomi singbo awareness na singba department na pihanba Bisnupur district ki chingyate meada kangluki irangna low panba ngamhogdaba lomi singi thatare mamangdagi center na kaitho ke ba lupa kro kunthani pan henbagi sampam lenga na kharapi ba hauram laga walho riba sing hausik pauba yohondana leiriba sing athoba da lenga na lomi singi account da yohon biba sinne singba warep kya Plastic na maram oiraga malemda asoba saithenka ama pirakadaba maramna yariba makai single use plastic seasonaba hanthaba mathau tai haina dana Manjuri University Manipur ge Basa Professor Anna Rasmohana phondokre ngasi Directorate of Environment and Climate Change Manipur na sinduna Planet versus Plastic haiba thimda pangthokpa World Earth Day 2024 ge tharamda mahangna hai Lesang sana plastic season abana akoi bagi phibam da aduke matig akai ba piri plastic ke polam sing mafam chana hundok tabana akoi bagi phibam da motion hambadana tana mioi bagi haksang da susauna satin piri plastic sabada season riba tonga tonga ba chemical sing asina manang na padalai ba water body sing da tasanduna ecosystem da chauna kai ba piri Plastic ke polam singa ase masam mathanta pathapum thabada chahi chamri dage hena changba maramna yariba makai plastic ke polam singa chizina dana bahuna se plastic ke mahut sinba polam puthongna ba akanga he kyana wakhal chungsin naduna kanna honari environment ka marilena ba issue singda sarugyana bahuna se art kanbada Malim asida hingliba mipong kudimake thaudang lai haina so mana makhata ke Taramadu Kamari Lenana Directorate of Environment and Climate Change Manipur ge Director Dr. D Brajakumana Hai Miyoiba Amadi Thawaipan Bapuna Mangna hingliba amatangare ba planet art asi matau karamna kangani mahausa ge khal ngaktuna thamgani matau karamna aikhoi hingani haiba asina maru oiba pandam oiduna wala adege tharama se pangthopani planet asi leram drabadi miyoba akhoishu hinglam loi kumjal lisangma jamapan humbudrani thoidage hauraga leplaitana asi phawba sahi khudingi arte pangthotuna lagle plastic asi manipur khalta natana malemgi oiba toba issue ama oire plastic na miyobage haksang amadi ecosystem da chauna akaiba piri thawai panba khudimangna hingbada sangiba ecosystem pa ase ngangtuna thamba tangai phade Kumsale sangani kunithoi da plastic policy implement tawkibadage plastic waste management gi thabak thoram su paikhat ba haure haina mahana makhata ki Indian Army ki Red Cell Division na Bisnupur Forest Division ka puna khusamduna ngase World Earth Day ge thoram kumbida leiba BK Golden Academy School la pangthokre Planet versus Plastic haiba thimda pangthokiba World Earth Day gi thoram aduda 59th MTN VDE Brigadier AA Wikitwi Deputy Conservator of Forest Park and Sanctuary Bikram Suresh Nadhe IFS Kumbida leiba second Mahar Colonel Shio Balraj Punia Army ke Makothongba officer Singh BK Golden Academy School ke principal ke Ais Bindam Chandra atai staff sing so saduya ke Iskona Mahiri Singda environmental ohongba lagleba ke sing single use plastic healthy ecosystem reduce plastic waste sustainable environment yauna Tonga hiram singda awareness su BK bagaloinana school campus ta uchara ke so Mahiri Singaloinana thamina ke DCF Park and Sanctuary becomes Suresh Nadhena single-use plastic bottle season nabana environmental akaiba pibata natana decompose to wada matang kuina changi masige
ꯑꯃꯥꯡꯕꯁꯤꯡ ꯃꯍꯩꯔꯣꯏ ꯑꯉꯥꯡꯁꯤꯡꯗꯒꯤ ꯍꯧꯅ ꯈꯪꯍꯟꯕ ꯃꯊꯧ ꯇꯥꯏ ꯍꯥꯏꯈꯤ꯫ '59th MTN BDE Brigadier AA Wicket Wina Indian Army na environment pu ngak senduna kananaba kathobaga loinana achawa thodang kaya loduna lakle environment kanba haibasi aikoi punamake asawa responsible lai hairaduna akoibagi phibambo taru tanana thambatana tana uwa marangkaina thaduna healthy oba society ama ohenbada phaba environment mathautai phongdokhi Tungi mironggi damakta karamba khongthang loksige haina miyamna kanaba matam oire haina iramnam kanba apunba love ikalgi secretary wahengbamba luanglai mana phongdokre ngasi lamboi khongna khong relicam da ikalna sentana pangthokiba sajibo kudol tamba igi khongon liba amadi kunai yokhatbi ima singbo ikai khumnabage tharonga mari lainana phongdokibane Luang lebana hai ikalna lisang sena kumjal lisangane taramari dagi hauraga sajebo kudol tamba igi khongul liba amade kunai yokhatbi ima sangbo ikai kumnabagi tharamba se manipur gi mapanda khundariba maitei khun singa loinana pangthoktuna lakpani adubo covid amadi irang asana maram oraga kumjal lisangane tarani pandagi manipur manungde sinduna lagli handaki sai asana tararak suba oina moirang thangjing rally camp wangsang kodom pakbi rally camp amadi akampat rally camp ta pangthoklaba matung ngasi lamboi khongna khong rally camp asida pangthokpani sahi khudingi thauna phabi ima singda chamlaba khudol amadi sengi mana piduna lakpugum sahi asige oina su rally camp mari asida leiriba ima yankai tarukta piragani haiki iramdam kan bapun baluki presiden ni aduga ani subada haisnam kibjen kan thawam chairman advisor kan orgi committee kenjong langi advisor su oiba chairman su oiba dugumba mani aduga ahum subada phami basina electricity lauriyam Thabo mama chumna chathagadaba World Red Cross Day tharangi miyamda mating pibige sarukamba oina ngarangka ayoka anganbada akan manunglai nungsit sitsuna yumte khraba amadi yuma humdo khraba Bisnupur Police Station konba ningthokong pro mapalda leipa Taupopi 1 number 2 gi imong marida Indian Red Cross Society IRCS Manipur State Branch amadi IRCS Bisnupur District Branch na Kudaki Tengbang Pulam Singh ngasi khusina khrei Tengbang Biba aduda IRCS Manipur State Branch ki Chairman Narendra Ningomba Vice Chairman Dr. Laisram Manglem Secretary Athopam Nabachandra Treasurer Nauroibam Premjit Technical Lead Karisma Sarma IRCS Bisnupur District Branch ke Secretary Dr. Huidrom Roman Executive Member Khwairapam Khogensu Saruyaki Awabataraba Imong Singh Adudi Haisnam Doren Chahi Nipumanga Apokpa Ibomsa Haigruzam Rajendra Chahi Nipu Apokpa Nimaichan Haubijam Basanta Amadi Yum Tangkai Humdokraba Haisnam Nabamni Devi Chahi Yankaini Imung Mari Aduda IRCS ke Makai Dege Kudaki Tengbangko Aina Tarpaulin Hygiene Kit Kankal Singh Mating Piki All Manipur Football Association na Amphane Sintuna Kaksangi District Sport Association ge ground amadi Imphal ge Artificial Ground Lamlong Thongkhong da Chathariba 16 Manipur State League 2023-24 ge matching Kudong Sadaba Kharalebadege Makataba order amathok triba phawa yethulagani haina Amphage General Secretary ki Cherolamana Phongdorakle Video conference ke khudang da ma ke doctor ga nungtigi oina wari sanasage haina Delhi Chief Minister Arvind Kejriwal na tharaki bapli ama Delhi court amana yakidre Special Judge Kaberi Bawes na haikibada Kejriwal na special consultation pamlabati Tihar Jail authority singna sinbe yagani Kejriwal na nungtigi insulin kapa matau tai haibasu Jail authority singna madugina mata tharang tawgadabani Mabu Enforcement Directorate na excise policy case ka
mari lainana megi tang taramangada phakiba aduge mayokta so Prevention of Money Laundering Act PMPLA ge makhada challenge tawki jal officials singna mahaki insulin ge matangda phungdoke ba wafam adu lale haina Tihar Superintendent da hanasu se ekre hairi ayung tingi matamda gradual ge sugar level janiga yankhai dagi chahunga kunwa fawlai hairi Rajasthan ge Banswara da election meeting amada Prime Minister na wangang bada infiltrator haina pankiba aduge mayuta Congress na Election Commission da wakat che ambisengkre Congress leader Abhishek Manu Singhvi na haikebada Prime Minister Modi na pairiba office pu ikai khumnai mahaki phamma asigi daita chawi laibak thibadi meeting aduda mahangna thamkeba wafam adude kana yaningdaba phongdokli asigumba wafam pa ama ahana kadangnunda Prime Minister amadakidi asa tawkhide wafam adu Prime Minister na withdraw tawina bakhudlon aduna haijari Prime Minister Modi na meeting aduda Congress manifesto ge matangda haikebada mothers amasung sisters singdagi sana lawthokani aduga madu yanthokani madu kanada pigadoriba Manmohan Singh government haikibada madu phangadaba ahanbadu Muslim Singhne Congress government paringida lebake lanthum phangadaba ahanba adu Muslim Singhne haikibani angang yamna leibasingda lanthum singha adu yanthokani haike nakoina wana tanzaba lanthum ba adu infiltrators singda yanthokpada nakoina yaningbra asegumba religious sentiment sokadawa wapam sing Prime Minister Modi amasung BJP lusingba singna thawoina hanjin haike Prime Minister na aranba amade tokai tahanbagi ngangkiba adu Congress na kana yaningde particular religious community amada jaibana miyam sida asauba pohnabagi wangangne haina Congress na lawi Congress na complaint mayamba matau krabaso action amata laukar khedri atai candidate singna asagumba wangang ka haibada election commission na ayaba pigatra haiba wahangsu Congress na hangke hauzak sanabagi pauda District Sport Association Bisnupuna Sinduna Mini Stadium DSA Bisnupuda Chathariba First Ice Panthoibi Devi Memorial Under 13 Boys Football League 2023-24 ki oina ngasi match sanake ngasigi ahanba match da Youth Welfare Organization amadi TYDA Panchan amata chanaba ngamdabadrige draw satki anisuba match Balananda Football Academy amade regular football coaching center anina apiba matamge manungda Panchan amam chanaduna draw satki Balananda Football Academy ke Pansandur jersey number 10 Loitongbam Boichana match ke minute taramanga aduga regular football coaching center ke Pansanduna jersey number 3 Maibam Ronaldona minute kuntrani panchat padasan kibani Aroiba umsuba match tuna TGES na Social Welfare Club Visnobobo Panchan ahum amada thoike TGES ke Pansan Singdu jersey number 7 Khangembam Sanathoina minute nipanda jersey number 10 Yaihenba Yanglemna minute nipuma toida aduga atopa panjana amana mayung nariba team Social Welfare Club Bisnopur ge jersey number 18 Huidrom Nelson na on a goal oina minute tarani panchat padasan ke Mighty Horaba team Social Welfare Club ke Pansandu jersey number 8 Bimsend Huidrom na match ke minute nipuni to jestan kibani Thasigi Tangtarani Tudiki Hona All Ziribam Sport Association SAS and Sinduna Ziribam Higher Secondary School Sanabunga Timtarama Toina Sarugiaduna Sanariba First KI's Arab Jant Begum Memorial District Level 5A Site Sub Junior Boys Under 15 Game Football Tournament 2023-24 Game Ngasi Sanikiba Quarter Final League Ahanba Mesta Yawal Club na PS Zibo Goal Mari Ahumda Maithiba Piki Anisuba Mestana CKC Bina Oriented Club Goal Mari Amada Maithiba Piki Hayenge Quarter Final League Ahanba Match Nungting Pung Aniga Minin Nipumangada Leisham Club Ega Sunrise Club Ka Sanagani Anisuba Mesna Nungting Pung Ahunga Minute Nipumanga Taba Matamda KMYC Ga CKC Ega Sanagani Ngasigi matching asi Aziz Haider Glory Gonmai Amadi Nilkamalna conduct of key
ngasi sanakhiba quarter final league ki ahamba match da Yawanta club ke sanaroi Prakash jersey number 35 na mapanta amade taranipan suba minita goal ani chanki matungda PSG gi sanaroi Karya EB jersey number 19 na 11th amade 24 suba minute goal ani chanki amade Yawan club ki sanaroi jersey number 77 na 21 suba minute goal amasanduna half mamangda Yawan club na PSG bu goal ahumba anida mangzin thaduna chatki hamatungda PSG ki sanaroi Chambuilong jersey number 10 na 38 suba minute goal ama chanki matungda Yawan club ki sanaroi Sura jersey number 77 na 39 suba minute goal ama chanduna full time da Yawan club na si KC bo goal mari ahum da maithiba biki ani subada Oriental club amadi CKC B ga sanaki CKC Bigi Sanaroi Abdul Hasim judge number 7 na 11th amade 16 suba minute goal ani chanduna half mamangda CKC B na Oriental club po goal ani sinuda mansang thaduna chatki half matungda Oriental gi Sanaroi Anis Hussain judge number 10 na 26 suba minute goal ama chanki matungda CKC gi Abdullah Hasan jersey number 7 na 35 suba minute amadi Sabir Aman jersey number 14 na 44 suba minute goal chanduna apiba matamda CKC B na Oriental club goal mari amada maithiba biki hause garobada maroiba pau amone pijari ine Manipur parliamentary constituency ge ahanba phase ki polling station taramathoi da repol ngasi amuhana bahut thadana kre wal ade ge tharam pangthuna kre Video conference ke khutang da maki Dr. Gawari sanazage haina Delhi Chief Minister Arvind Kejriwal na tharakiba pli ama Delhi ge court amana yakhidre Loinana TGES na Social Welfare Club po panchan ahuma amada maithiba bikre Image PAODAM ngasig de matang sedaloi jere meng tabiri besungbu amukan nakunjare